Lamdam asida thokli bairang asina maram oiraga tongan mafamsingda hangliba relief camsingda changjapham louduna leiriba Inmate singgi manungdagi karigumba asi-ana yaorakpa matamda yengsin-naba chatna kanglona masembiba yamna mathou tai haina Thangmeiband United Club ki President L Pratapna leingak ki pukning chingsinlakli wafam asi ngasi Thangmeiband ki thau ground da hangliba relief camp da changjapham louduna leirakpa heart ki leidana maram oiraga leikidaba miyoy amagi ariba mathou mangam pangthokhibaga mari leidana phongdokhibane leikidraba miyoy adudi kanbai Sapam Jamini Singh, Jahi Marifutara Mangani, Mahak relief came Masada, Mahaki Yumgi Mio Tarukaluda and Leda Kibane, Lake Kitrabaki Aroiba Mato Mangamadu, relief game ki volunteer single load and a pangtoke. Pratap Namakatana, relief game single Lady Bob Mio Ama, asi-ana yaorakpa matamda, relief committee ki volunteer sing the Kodong Chadabakaya Mayok Nahali, Maramasina, Marilena Ba, Leingaki Maikadaki, Mathou Tawa policy, Semba mathou tai, haina phongdoke. Ini mesinari sini yang fazaba. Ada school tamasuk, school di anak-anak pe school sini noi kerja tamni yang hari laga, dog mana san gitu nanti. Aku ini sila laga tam san mana. Government ki mesinari sini sigi level ho tahu dia. Adu lagi government na atu matamda yang punya tambi tu no. Ada ki singgi sih, amana ni mari no mada sah hai je singgi sih, amana ayuk undang sah hai je, guna berasi yang biru. Aduna singumba hai ba put mayam se government atu ko to khandi adu ngasi live sidana khoi le lik kem dagi leita ba sigi dama khoi thamina tiktok ki maiki awa phungduk seri akoina hajaru bada singluk ki adagi club ki thom sina yamna sida mateng pang bidana singluk ki ahla manjinga sida to godam ni kaina to bi rakha koi kaw bang moy Enhancement United Club muslim ton sinjare habaduni aduna leita ba yaorakpa matamda magi phongna phamda oloi bang namjada dana sida is the relief daga tawise makoina song da thamoi da akoi ju khangya haita aduna government atu matamda haiba koi mayam se policy ma sembi wa thang